ngasi numidang wairam phongkhiba tongan manipuri siphongsing amasum thokhiba thawdo wathoksing dagi maruoibe I pausing khongasaraga manipur top channel gi maikedi gi myamna thamjagi ahanbada andro kendra ra NPP amadi BJP gi worker masel khut thoknakhre miyoi kya aso apanangkhre yum taragani thoi amadi gari tara amangata thokre hari board ki mangoinana thokpa crime gi thawdoksing gi manungsana hawkiba hingda andro kendra gi manungsanba yambem amadi Tuli halda andro kendra gi manungsanba yambem amadi tuli halda NPP amasum BJP gi candidate ani gi workers singi marakta khut thoknabada yum amadi gari kayamar mangta kalamle miyoi kayamarum aso apan nangle hari thawdo singara numidang pung 13 makhairom tabada yaripok tuli haldagi thokpa horakibani andro kendra NPP gi candidate oiriba el sanjoy amadi ma ki worker yankai humpurom na nomai kapaga loinana hingsa gi thawdo adu satharamani thawdo adu da andro kendra gi ex MLA thaunauzam Syam Kumar gi worker singini haiba yum taragani thoi amadi gari kayamarum thugairamle ex MLA gi worker taruklom soktuna hospital da pukhatuna laikana khre hari thawdo adu da soklaba singa dudi hanagi MLA Syam gi gari driver oiba yaripok top tagi takhelambam thoibi masa sei kungamanga apokpa laikhidraba ti kiran yambe makha lekai digi BJP andro mandal gi president in charge Maihobam Babugi Loinabi M Zamini Manaunopa M Modu Masanopa M Krishnanda Saitaragani Pani Laikai Simaktadigi Soraisam Dananjoy Apokpa Laikidraba S Thoiba Madi Dananjoy Apokpi Asangbini Hari Soklaba MLA gi gari driver Thoibi Masagi Makhuwangda Nongmein Maruna Panbadi Hauzik Ras Midisiti de Laikanari Aduga M Zamini M Modu M Krishnananda Su Advanced Hospital Pukhatuna Laikanari Loinana Soraisam Dananjoy amasum Dananjoy gi apokpi Soraisam ongbi asangbina naurina panduna sokpani amadi kauksinba nesinba tawrambani hari thawdo asigi matangna BJP gi worker sarungba bimol sai nifu apokpa keso kauba mana phongdorakpada numit khudingi kendra sigi polling booth singde satuna ahal sing unabegi saruk ama oina ngarang asisu kendra sigi polling singde satpada tulihal haibam lekaida maira pai bising unaruraga tholakpada tulihal konjin yorakpada makhoina tonglakpa gari taruk adu makhutta khulai matik sana paibe NPP gi candidate sanjoy masa yauna miyoi kuntra mungna thugaiba horakpadagi makhoi MLA gi mayum yaunaba gari hundoklamlaga selakpani MLA gi squad gari driver da pau pigadabagi lakpa gari driver su nongmeina kaplamki masigi tungda sanjoy amadi maki worker singna yambem khunda amuk satuna BJP gi worker singi yum amadi gari sing thugaiba mi phuba torom khibani nongmai su kapselam khibani hari nakalamaromda andro kendra da ngarang thokhiba thawdo asigumba tabada yamna nungaitaba tukucharaba sajat asi makhatana amuk hana thuaningde democracy satpa leibakni miyamgi apambada vote pigadabani haina andro kendra gi BJP gi candidate TS Syam Kumar nasu phongdorakli ngasi ngarian singkhong da leiba ma ki yumna pawmi sing unabada mangna makhatana phongdokhibada nampu sasana kaidongai da kendra miyamgi mihut oibe yaroi thawdo sigi matangda chapsana case thengnagani haki ngarang asi BJP gi candidate mayam gi oiba apunba meeting ama minister N Beren gi Bangalore da pangthoklaga yumda halakpada thawdo do thokhibani hari thawdo sigi matangda NPP gi candidate oiriba L Sanjoyna yambem da leiba mahaki mayumna pawmising unabada phongdokhibada ngarang asi party gi president Imphal da unaraba matungda numidang da yumda halakpada yaripok Santa Bazar da BJP gi worker singna nongmeina kaptuna attack tarakhi mahaki Apokpasu Nongmeina kaptuna ye thangba phaiganda panduna sija hospital laikatnari thasi gi taraga treta ehaki worker amasu kidnap tawba laikre thawdo sigi matangda ECI na akan miyeng sangbinaba mikhal santi laina pangthokpinaba hotnabiyo haki amaramda maki asokpa mapadu NPP gi president Konrad Sangmana hakthengnena satuna yengsinkhre hainasu pausina makhatana su phongdorakli Makasa tharak poina to papaw mana private school gi class 1 digi 8 fawa class 9 digi 12 fawa promotion pikre Manipur lenga amad education department ki order matungina Manipur da laidiba private school khudingma academic section 2021 yoina class 1 digi 8 fawbana online da class sathaduna amadi class 9 digi 12 fawbana physical class sathaduna syllabus loiraduna class khudingma ki final exam online amadi physical exam pangthoktuna mahiroi singda
progress report card piduna mathang session 2022 gi oina higher class tamba yabagi promotion pikre haina all Manipur recognized private schools welfare association gi secretary and Joy Kumar gi sirolamanasu makhatana phongdorakli makha satharak poina topa pawman election commission JDU gi candidate Asabuddin gi paisa fare lakadariba taragani sube election asida free and fair oina pangthoknaba pandamda election commission of India amadi Manipur police department lakholakpa akanba section thaurangi saru amada Jiribam assembly constituency da JDU gi mere oiriba Asabuddin gi paisa fare hari pausna makhatana hai FSTM number 123 amadi SST team number 3 na gari ama khamna bahaibada khamlamdana satkibadagi tanaduna khamlubada Mahinder gari thar amada lupa lakh mangaga lising maudraga nipan amadi MLA Asabuddin gi mingda election ga mari lainana namba flag humfuga nipan yauna banner samriga humfuga taret kaloinana gari adudagi fagat pangam kibani haidi hanasu pausina su makhatana su phongdorakli makasa tharak poina masum loisilak poina topa pau khrana candidate singi mikhal gi campaign ayobi thakta kan khalakli roman sogat pami lising kaya ga loinana road show satkre mikhal gi matam nakshilak paga loinana singjamai assembly constituency the National People's Party NPP gi mikhal gi campaign ayobi thakta kale political campaign gi makasa tharak pa saru am oina NPP singjamai block na sinduna ngasi party asi gi weba road show ma pangtokre Impal West DC gi ayaba yauna amadi Election Commission of India na piba guidelines matungina pangtokiba road show duda NPP sogatpa constituency sigi yamlab miyamna saruyaki road show du singjamai oinam thinge lairembi lampak gi horaga constituency sigi ward punamak konsilaba matungda amuk halaktuna oinam thinge lairembi lampakta loisinki road show du saruk yaraduna singjamai assembly constituency NPP gi candidate oinam Roman haikibida ngasi mahakna road show ama silibasi mahaki lamba oiriba atopa candidate singi pungning hanthanaba nate campaign gi makhasa tharakpa saru ama oina pangthoki amasu mahakna hai mahaki lamba oiriba sitting MLA na mahaki thabak thoram kayada ngahak leitana ayet apan pibasi noaite asiguma thaba asi tawbigano mikhal santi oina thengnasi singjamai gi lairik laisu ningthi na hairaba elector singda sigumba mami tahanbasi noaite candidate singbu makhoina noknakhigani haikenasu pausinasu phongdorakli loisilak poina topa pawmana Jammu and Kashmir da kapnabada army personnel ani lalhauba amasire ngaseyu anganbada Jammu and Kashmir gi Shopian district anti terror operation satharingai da nomai kapnabada army personnel ani sire amasum Zenpora area da thokiba nomai kapnabagi thaudo dura terrorist amasiki hari police officials singi pawge matungina Zenpora area ra terrorist sing leire habegi intelligence ki paw phangwadegi security force ki apunba khutpu amana mafam adura thibu humbagi thabak chathaki hariba mafam adura security force na thibu humbagi thabak chatharingai da hanana lumduna leiramba terrorist sing aduna atara kham leitana anakpa range tagi numai kapsilakpadigi army personnel ani sikhibane hari pawsina makhatana thaudo asida security force na terrorist amaso hatkibaga loinana siriba terrorist adu karamba group ki lalhobano haiba khangma ngamdri hanasu pawsina su makhatana phongdorakli makhaja tharak poina mem haujikoina di pawsi matanga se lusinjarage amasum pathokjaki bida soikiba lankiba kaya yarobasu mem na ngakpigene amasum matamatam gyoba maroibi pawsingsu mem da lepa leitana update pijarake hanasu channel sigi mekedigi mem na thamjari duga anawi pawsing mem ngamina kisi mem da update pijarake hanasu thamjari and thank you